Manipur ki mafam kharada security personnel singna ngak senduna lau ubnaba hotnarabasu Bishnupur District ke manung chana leiba Terakhongsangbi dadi madugi mami taba utri. Hojik thokliba irang asina awaba kaya mayoknariba asigi mathakta mathang chahige chanaba lau uba yadabana maram oiraga kuki militant singa lanthengnabada shibagi mahutta chara helaga siragani haina mipaina re haina Terakhongsangbi dagi laumi warokpam nanau ko bamiyo amana phongdorli. Magna makha takibada Hojiksu Terakhongsangbi khulgi maning lokolda lau pari chama yang khairom leibagi manungda khulgan naknaba lau pari tararom tamak lau pali lemhoriba laufam sing asi lau uba yadragadi mathang chahida kari chagani parjamiyam ngaknabani haiduna lakliba CRPF sing asidi khul maningda khul ngaknaba khunja singna saramba bunker da makoina lesilaga khunja singna lau uge chatpada bunker gi mathakta maning thangba sarukta laumi amata chatpa yahande laumi sing hek tholokpada kuki singda phone tawduna nongmai hekta kaptholai haiki state force miyoi taret laumi sing ngaknaba lau panaba yanaba ngaknaba tharakpa singsu CRPF sing asina nakhoi tholokanu nongmai kablakani haitona hekta tansilai maram asina central amadi state force leiraga lau uba yaroidaba oiradi makhoi amata lebirano khunja singna khun ngakcharage khunja sing laumi singna masa matom ta hotnaraga lau panaba hotnajarage haiki Iba lokong itai lokong sisu ising amphok thabi raktre mathakta loina thingjan khibidagi kuki singna aduna hoji lo panba yadana leire maram aduna panba yadana leiriba lo singse panabagi damakta state force ki ngakpi naba moi force lakpado moi lagasu akoina hana uriba yumya adu uriba lo khara khaksinatana atopa mafamda kaba ngamdre karigino haibada leiriba ngaiba central gi amadi state ki forcing na leiriba jaga se irap lamna mafam yumgi manaksidagi kaba yada aduna hojik akoina haijening madi leiriba mafam se uba yadrabani na hojik su force thar asu matamdi hele ubagi matamdo aduna uba yadabana hojik akoi lomi singse aduki matik ware hojik po suyam war sinadi mathang sahidadi chana thaknabado karamaina sagani habada aduki su awaba ma hena oire aduna hojik sarkar gi mekeidagi lau uba yadana leiriba mafam singse karamba moongda kamaina yengsinbinaba adudagi somning maide somning biro lau uba yadana leiriba mafam se yengsinbinaba amadi uba yananabagi damakta athuba matamda sinpi Amarom da Terakhongsangbi Ward number 2 loinena salai kan balup Terakhongsangbi khudekbi unit ki secretary yes nan do maitai na phongdor kibada athuba matam da lengang na u lau u ba yana basinbiu karigumba yahan biba ngamloi da ba oirakadi security personnel sing asi lokthok piro parjamiyam na ngamna ba ujragi haiki india gi pham bai bi ribal sing tina khoi gi hari ba Terakhongsangbi khudekbi area da lau u ba ya da bang pham sing asi lau u na bai damta sinbi na busuning sing jari Haribasida mamang da koina hajar kibuda koi state force IRB moi percent moi tare khak thabirai hariba tare sina jo khoi gi lau ubagi mafam sing asi nga ko ngamdaba aduga Terakhongsang da hana lairiba CRPF ki percent sing sina jo nga ko ngamdaba maduna maram warakanda khoi ji Terakhongsang khudekpi area si lau uba yadadun laire yaragadi khoi gi ahenba force thajan birakpa natragana thajan biroidaba oragana Koigi Terakhongsangbi khudekpida thambiriba state force amadi central gi force sing chi lokthok pirga khoi khunja singgi oiba khoi volunteer singna khoi ngak senba tawgera kanda khoi lau u phangdo pham singna chi khoi ujage duna khoi gi Manipur sarkar sing du haijari masi ayaba su pipi na badam te su khoi khangam jari maramde khoi gi tongawi Terakhongsangbi GPSC gi member ama oibni na khunja singna su khoi da jamna maru oina khoi leadership oibasingda haibirakpa masida khoi ju khama ngamdabudagi hariba wafam si yaragadi state force amadi central force sing asi lokhok piraba matungda khoi khunja singi volunteer singna khoi nga akanda khoi low si ujagi haiduna khoi gi media gi thongda phongdokchari